Hello. ꯑꯩ ꯐꯖꯅ ꯍꯥꯏꯅꯕꯅꯦ ꯑꯗꯨꯕꯨ ꯂꯦꯞꯂꯧꯕꯗꯣ ꯑꯩꯈꯣꯏ ꯁꯥꯔꯅ ꯌꯥꯗ꯭ꯔꯦ ꯐꯔꯦ ꯀꯩꯅꯣ ꯅꯪ ꯂꯥꯛꯅꯤꯡꯗꯕꯒ ꯃꯄꯥ ꯆꯥꯔꯕ ꯅꯠꯇ꯭ꯔꯣ ꯁꯥꯎꯔꯣꯅꯨꯁꯦ ꯑꯩ ꯌꯥꯗ ꯇꯧꯔꯤꯅꯦꯕꯀꯣ ꯑꯩꯅ ꯍꯦꯟꯅ ꯊꯣꯛꯂꯛꯅꯤꯡꯂꯤꯕꯅꯦ 이마주 우닝이 낭수 우닝이 ꯌꯥꯔꯦ ꯌꯥꯔꯦ ꯍꯥꯏꯖꯜꯂꯅꯨ 나 오피스 ꯆꯠꯂꯨꯗ꯭ꯔꯣ ꯆꯠꯂꯨꯏꯌꯦ ꯋꯥꯃꯟꯗꯅ ꯍꯤꯞꯄꯤꯅꯦ ꯅꯠꯇ꯭ꯔꯒ ꯅꯪ ꯁꯤꯗ ꯂꯩꯔꯦꯁꯤꯗꯅ ꯅꯪꯒꯤ ꯊꯕꯛꯇꯣ ꯇꯣꯛꯊꯣꯛꯑꯣ ꯈꯪꯉꯦ ꯌꯥꯔꯦ ꯊꯝꯃꯣ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯇꯧꯔ ꯉꯥꯡ ꯂꯩꯔꯅꯨ ꯊꯝꯃꯣ ꯈꯪꯖꯔꯦ ꯊꯝꯕꯤꯔꯣ ꯑꯁꯦꯡꯕꯅꯦ ꯑꯗꯨꯝ ꯂꯩꯔꯣ ꯌꯥꯔꯦ ꯍꯌꯦꯡ ꯔꯤꯇꯤꯌꯥꯔ ꯑꯣꯏꯔ ꯊꯣꯔꯛꯑꯣ ꯏꯁ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯅꯦ ꯅꯪꯕꯣ ꯍꯥꯏꯗꯤꯅꯦ ꯃꯤ ꯈꯨꯗꯤꯡꯃꯛꯁꯤꯕꯨ ꯅꯪꯗꯧꯅ ꯂꯣꯏ ꯇꯧꯔꯝꯒꯗ꯭ꯔꯣ ꯍꯣꯏꯅꯦ ꯍꯟꯗꯛꯀꯤꯁꯤꯃꯗꯤ ꯁꯥꯎꯔꯅꯨꯕ ꯃꯊꯪꯗꯗꯤꯅꯦ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯑꯩ ꯊꯣꯔꯛꯑꯗꯧꯅꯦ ꯊꯝꯃꯣ ꯍꯣꯏ ꯐꯔꯦ ꯑꯩꯁꯨ ꯂꯝꯕꯤꯗꯅꯦ ꯂꯩꯔꯤꯁꯦ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯧꯔꯛꯑꯒꯦ ꯊꯝꯃꯒꯦ 시드네 하피오세 수가 해 야다바 헤이 나선 비도 폰도 또 베토이 세 나짐때 셈도 라우세 셋셋 잘라보 나가 좀 하이비그로 짝자라노 시드 짜시 라우 하이게 떠보니 떠우리도 셋셋 아둠 하자오세 아두다 떠오노 시야담니 헤 야레 또 ꯀꯩꯅꯣ ꯄꯥꯏꯈꯠꯄꯒ ꯌꯥꯔꯦ ꯇꯣ 헤 ꯍꯥꯏꯔꯤꯁꯤꯅ 너는 때 해솜더니 난 오피스 또 있나트로 ꯆꯠꯇꯣꯏꯅꯦ 짝도 자라노 시드 짜시 라오 ꯍꯣꯏ ꯆꯥꯔꯔꯣꯏ 이만은네 사젤 사나 할락보다네 록타키 nga네나 ꯐꯖꯕ ꯌꯣꯜꯂꯝꯃꯦ ꯑꯗꯨ ꯂꯩꯔꯛꯑꯦ ꯑꯗꯨ ꯆꯥꯁꯤ ꯂꯥꯎ ꯍꯥꯏꯕ ꯍꯣꯏ ꯂꯥꯛꯀꯦ ꯅꯍꯥꯟꯗꯤ ꯍꯥꯎꯅ ꯆꯥꯁꯦꯟ ꯇꯧꯔꯒ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯊꯣꯡꯗꯅ ꯃꯍꯥꯎꯒ ꯑꯝꯇ ꯈꯪꯈꯤꯗ꯭ꯔꯦꯗꯅ ꯉꯁꯤꯗꯤꯅꯦ ꯅꯅꯝꯃꯅ ꯍꯥꯎꯅ ꯊꯣꯡꯍꯜꯂꯒ ꯆꯥꯗꯨꯉꯥꯏ ꯂꯥꯛꯑꯣꯀꯣ ꯂꯥꯛꯑꯣ ꯐꯔꯦ ꯊꯝꯃꯣ 이마기수 전당 하피요이부 하피라디 파다우네 ꯍꯣꯏ ꯍꯥꯞꯄꯤꯒꯦ ꯑꯗꯣ ꯑꯉꯥꯡꯗꯣ 이마ꯅꯅꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯗꯅꯦ ꯃꯤ 이문 ꯃꯅꯨꯡ ꯀꯥꯏꯅꯔꯛꯀꯅꯤꯀꯣ ꯇꯥꯅꯤꯡꯗꯦꯗ ꯏꯕꯨꯡꯉꯣ ꯃꯈꯣꯏꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯅꯍꯥꯟꯗꯅꯤꯅꯦ ꯅꯅꯦꯗꯨꯅ ꯃꯤꯇꯩ ꯁꯔꯦꯡ ꯆꯥꯁꯤ ꯂꯥꯎ ꯍꯥꯏꯔꯛꯏꯗꯣ ꯆꯠꯂꯨꯔꯕꯣ ꯑꯗꯨꯗꯤ ꯑꯩꯗꯤ ꯈꯪꯕꯨ ꯈꯪꯍꯧꯗꯦꯅꯦ ꯃꯤꯇꯩ ꯁꯔꯦꯡꯁꯤꯕꯨ ꯃꯣꯏꯗ ꯅꯠꯇꯗꯤ ꯆꯥꯕ ꯌꯥꯗ꯭ꯔꯕꯣ ꯍꯩ ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯅꯦ ꯑꯈꯟꯅꯕ ꯉꯥ ꯑꯣꯏꯕꯒꯤ ꯅꯣꯏ ꯅꯃꯥꯅ ꯊꯕꯛ ꯃꯐꯝꯗꯒꯤ ꯂꯩꯔꯛꯑꯦꯅ ꯁꯨꯝ ꯆꯥꯃꯤꯟꯅꯁꯦꯅ ꯀꯧꯔꯛꯄꯩ ꯋꯥꯅꯤꯅꯦ ꯑꯗꯨꯕꯨ ꯀꯩꯗꯧꯒꯦꯕ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯅꯕꯗꯨ ꯐꯠꯇ꯭ꯔꯣ ꯍꯣꯏ ꯅꯨꯡꯁꯤꯅꯕꯗꯨꯕꯨꯗꯤ ꯌꯥꯝ ꯐꯩꯌꯦ ꯃꯔꯝ ꯂꯩꯔꯁꯨ ꯂꯩꯇ꯭ꯔꯁꯨ ꯌꯨꯝ ꯄꯥꯟꯈ꯭ꯔꯕꯤ ꯅꯤꯉꯣꯜ ꯑꯃꯅ ꯃꯄꯥꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯁꯨꯝ ꯂꯣꯏꯅꯕꯗꯣ ꯇꯟꯗ꯭ꯔꯣ ꯃꯔꯝ ꯂꯩꯔꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯕ ꯅꯪꯒꯤꯁꯤ ꯅꯕꯨꯛ ꯐꯠꯇꯕ ꯑꯃ ꯍꯧꯔ ꯃꯥꯜꯂꯦ ꯏꯕꯨꯡꯉꯣ ꯅꯁꯟꯗꯨꯅ ꯆꯥꯗꯅ ꯀꯌꯥꯝ ꯆꯥꯗꯣꯔꯤꯒꯦ ꯃꯔꯛꯇ ꯍꯞꯇꯥ ꯑꯃꯗ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯆꯥꯖꯕꯗꯨꯕꯨ ꯑꯗꯨꯁꯨ ꯆꯥꯗ꯭ꯔꯦ ꯂꯩꯇ꯭ꯔꯦꯅ ꯆꯥꯔꯔꯕꯁꯨ ꯅꯠꯇꯦ ꯉꯥꯏꯈꯣ ꯅꯪꯒꯤꯁꯦ ꯑꯁꯦꯡꯕ ꯑꯝꯇ ꯍꯥꯏꯌꯨ ꯅꯕꯨꯛ ꯐꯠꯇꯕ ꯑꯃ ꯍꯧꯔꯛꯄ ꯃꯥꯜꯂꯦ ꯅꯠꯇꯦꯗ ꯏꯃꯥ ꯌꯥꯝ ꯃꯃꯜ ꯂꯩꯅ ꯌꯥꯝ ꯇꯥꯡꯅ ꯏꯆꯟꯗꯨꯅ ꯃꯄꯥꯝꯗ ꯂꯥꯛꯏꯅꯤ ꯀꯥꯏꯅ ꯂꯥꯛꯄꯗꯣ ꯃꯄꯥꯝꯒꯤ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝ ꯇꯥꯡꯅ ꯆꯠꯄꯒꯤ ꯌꯥꯝꯅ ꯇꯥꯡꯅ ꯐꯪꯕ ꯃꯃꯜ ꯋꯥꯡꯕ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨꯏ ꯋꯥꯅꯤꯗ ꯐꯔꯦ ꯐꯣꯟꯗꯣ ꯄꯤꯔꯛꯑꯣ ꯀꯩꯒꯤꯅꯣ ꯂꯥꯛꯑꯅꯨ ꯍꯥꯏꯈ꯭ꯔꯒꯦ ꯑꯁ ꯀꯩꯗꯧꯔꯤꯅꯦꯒꯦ ꯅꯆꯤꯟ ꯅꯥꯎꯄꯥꯈꯛꯄꯨ ꯑꯗꯨꯛ ꯅꯨꯡꯁꯤꯅꯗ꯭ꯔꯒꯕꯨ ꯏꯃꯥ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤꯕ ꯑꯩꯕꯨ ꯐꯠꯇꯅ ꯈꯜꯂꯤꯔ ꯀꯩꯅꯣ ꯍꯣ ꯉꯁꯤꯒꯤꯗꯤ ꯍꯥꯏꯔꯨꯔꯅꯨ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯇꯧꯗ꯭ꯔ ꯂꯣꯏ ꯍꯥꯏꯔꯒꯦ ꯀꯩꯅꯣ ꯏꯟꯖꯥꯡꯒ ꯍꯥꯎꯗꯧ ꯃꯥꯟꯗ꯭ꯔꯦ ꯃꯁꯤ ꯃꯆꯨ ꯀꯩꯗꯧꯈ꯭ꯔꯕꯅꯣ ꯉꯥꯒꯁꯦ ꯁꯦꯝꯗꯧꯔꯥꯕꯨ ꯇꯥꯗ꯭ꯔ ꯃꯥꯜꯂꯦꯅꯦ
ꯆꯥꯔꯣ ꯅꯣꯏ ꯑꯩꯒ ꯑꯝꯇ ꯆꯥꯖꯔꯔꯣꯏ 이마 그 맛이디바 ꯏꯁꯤꯡ ꯈꯔ ꯌꯥꯁꯜꯍꯧꯕꯒꯤ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗꯗꯅ ꯇꯧꯕꯅꯦ ꯑꯦ ꯁꯤ ꯉꯥ ꯈꯨꯐꯖꯁꯤꯗꯤ ꯍꯥꯎꯔꯅꯤꯍꯦ 아두 타모 탕두고네 합나나바 플레이트 어쩌본 거 부터로 아이 셈비라마게 ꯍꯣꯏ 이마 이루듬 루토피나 떠오르 쩐도 여록पना 하라니 아이 nga세 셈마마게 당신 뭐라면 빵 셈도 먹고 아이디 거이러 해 하우도 말이해. 록딱 ngase tongan mahau amadi yaujabani ko inama. ꯑꯇꯥꯎꯕꯒꯗꯤ ꯌꯥꯎꯗ꯭ꯔꯕꯣ? ꯇꯥꯎꯔꯦ ꯅꯪꯕꯨ ꯐꯤꯒ ꯍꯣꯡꯉꯔꯣꯏꯗ꯭ꯔꯣ? ꯑꯁ ꯍꯣꯡꯉꯔꯣꯏꯗ. ꯉꯁꯤꯗꯤ ꯑꯣꯐꯤꯁ ꯊꯦꯡꯕ ꯌꯥꯔꯣꯏꯌꯦ. ꯆꯥ ꯍꯦꯛ ꯆꯥꯊꯣꯛꯄꯒ ꯆꯦꯜꯂꯗꯧꯅꯤ. ꯆꯟ ꯅꯪ ꯍꯌꯦꯡꯗꯤ ꯂꯥꯛꯑꯅꯨꯀꯣ. ꯀꯩꯅꯣꯅꯦ? ꯑꯁꯦꯡꯕꯅꯤꯀꯣ ꯀꯥꯎꯗꯅ ꯑꯃꯨꯛ ꯂꯥꯛꯁꯟꯅꯤ. ꯑꯦ ꯀꯩꯗꯧꯔꯒꯦ? ꯌꯥꯝ ꯂꯥꯛꯅꯤꯡꯗ꯭ꯔꯕꯣ ꯌꯥꯝꯕꯣ? ꯂꯣꯏꯔꯕ ꯅꯣꯏꯗꯨꯕꯣ ꯆꯥꯔꯁꯦ ꯀꯩꯗꯧꯔꯤ ꯅꯪꯅ ꯑꯃꯨꯛ ꯄꯩꯔꯤꯗꯨꯅ ꯂꯣꯏꯅꯤ ꯆꯥꯅꯤ ꯃꯧ ꯐꯠꯇꯕꯁꯤꯡꯁꯤꯒ ꯍꯩ ꯑꯗꯨꯏ ꯅꯠꯇꯦ ꯃꯁꯦꯝ ꯑꯣꯏꯔꯝꯅꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯗꯣꯏꯁꯦ ꯍꯌꯦꯡꯗ ꯉꯥꯏꯔꯦ ꯑꯗꯨꯗ ꯂꯥꯛꯄꯗ ꯅꯨꯡꯉꯥꯏꯇ ꯇꯧꯕꯅꯤ ꯍꯌꯦꯡꯗꯤ ꯆꯥꯛꯀꯧꯕ ꯍꯥꯏꯕ ꯂꯥꯛꯈꯤ ꯏꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨ ꯑꯣꯏꯔꯦꯕꯣ ꯆꯠꯅꯕꯤ ꯍꯥꯏꯕꯁꯤ ꯀꯥꯟꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯆꯥꯛꯀꯧꯕ ꯍꯥꯏꯕ ꯆꯠꯄ ꯑꯁꯤꯁꯨ ꯇꯉꯥꯏ ꯐꯗꯕꯅꯤ ꯍꯣ ꯑꯩꯗꯤ ꯀꯩꯅꯣꯅꯦ ꯂꯥꯛꯑꯅꯨ ꯍꯥꯏꯁꯤꯕꯣꯅ ꯄꯥꯈꯠꯂꯨꯔꯕ ꯌꯥꯝꯕꯨꯡꯅ ꯆꯥꯛꯀꯧ ꯍꯥꯏꯕ ꯆꯠꯄꯒꯤꯅꯦ ꯑꯗꯣ ꯈꯪꯗꯕꯒꯤ ꯑꯗꯨ ꯑꯣꯏꯔꯦ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯗꯕꯒꯤ ꯂꯥꯟꯅ ꯈꯜꯂꯨꯕꯗꯣ ꯑꯗꯨꯒꯤ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯈꯪꯗ꯭ꯔꯦꯅꯦ ꯅꯪꯒꯤꯕꯨꯗꯤ ꯐꯩ ꯍꯌꯦꯡ ꯅꯅꯦꯝ ꯅꯀꯨꯒꯤ ꯃꯃꯥꯡꯗ ꯆꯥꯛꯀꯧꯕ ꯍꯥꯏꯕ ꯂꯥꯛꯄ ꯂꯥꯛꯇꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯆꯠꯂꯨꯗꯕ ꯌꯥꯔꯣꯏ ꯍꯣꯏ ꯍꯣꯏ ꯅꯪ ꯍꯌꯦꯡꯗꯣ ꯉꯥꯛ ꯆꯠꯄꯤꯔꯨꯔꯣ ꯅꯪꯅ ꯍꯧꯗꯣꯔꯤꯗꯨꯁꯨ ꯌꯥꯝ ꯐꯔꯦ ꯍꯣꯏ ꯏꯃꯥ ꯑꯩꯅ ꯍꯥꯏꯕꯗꯨꯗꯤ ꯂꯩꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯂꯩꯗ꯭ꯔꯗꯤ ꯇꯜꯂꯤꯀꯣ ꯌꯥꯝꯕꯣ ꯀꯩꯅꯣ ꯅꯪ ꯂꯩꯌꯨ ꯍꯥꯏꯔꯤꯅ ꯅꯪꯉꯣꯟꯗꯗꯤ ꯍꯥꯏꯔꯣꯏꯌꯦ ꯑꯗꯨ ꯑꯗꯥꯅ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤ ꯑꯣ ꯑꯗꯨꯕꯨ ꯀꯩꯅꯣꯕ ꯍꯣ ꯀꯥꯔ ꯑꯃ ꯂꯩꯌꯣꯌꯦ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯗ ꯍꯥꯏꯖꯕꯅꯤ ꯅꯍꯥꯟꯅꯁꯨ ꯍꯥꯏꯕ ꯅꯠꯇꯅ ꯍꯌꯦꯡ ꯑꯁꯤꯗ ꯉꯥꯏꯔꯁꯤꯗ ꯅꯍꯥꯟꯅ ꯕꯨꯛ ꯇꯧꯖꯈ꯭ꯔꯦ ꯑꯩꯈꯣꯏ ꯏꯆꯟꯒꯤ ꯅꯤꯡꯉꯥꯏꯁꯤꯗꯕꯨ ꯂꯩꯗꯕꯁꯨ ꯌꯥꯔꯔꯣꯏꯗꯗꯨ ꯅꯣꯏꯗꯤ ꯃꯅꯨꯡꯗ ꯄꯥꯎꯒ ꯌꯥꯝ ꯐꯥꯎꯅꯔꯝꯃꯤ ꯄꯣꯠꯅꯤꯅ ꯑꯁꯤꯃꯁꯨ ꯂꯩꯗꯧ ꯂꯩꯔꯕꯁꯤꯗ ꯊꯥꯖꯗ꯭ꯔꯤꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯊꯥꯖꯩꯗ ꯑꯗꯨꯕꯨ ꯀꯅꯥꯅ ꯈꯪꯅꯤ ꯍꯌꯦꯡ ꯂꯩꯗ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯔꯛꯑꯗꯤ ꯑꯗꯨꯒꯤ ꯁꯨꯝ ꯀꯣꯛꯁꯦ ꯋꯥꯏ ꯑꯃ ꯏꯁꯪ ꯁꯪꯅꯤꯡꯕ ꯑꯩꯁꯨ ꯌꯨꯝꯗ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯗꯣꯏꯅꯦꯅ ꯀꯅꯥꯝꯇꯗ ꯍꯥꯏꯄꯣꯠꯇꯦ ꯏꯅꯝꯃ ꯅꯪꯒꯤꯗꯤ ꯀꯩ ꯂꯩꯌꯣ ꯍꯥꯏꯈ꯭ꯔꯒꯦ ꯑꯩꯁꯨ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯖꯒꯦ ꯀꯩꯅꯣ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯇꯧ ꯁꯦ ꯆꯥꯛꯇꯨ ꯊꯤꯗꯣꯔꯣ ꯅꯪ ꯑꯃꯨꯛ ꯊꯦꯡꯈꯤꯅꯕꯅꯤ ꯆꯥꯔꯁꯦ ꯌꯥꯝꯕꯣ ꯈꯨꯔꯥꯝ ꯇꯣꯛꯄꯤꯔꯣ ꯍꯩꯃꯥ ꯑꯩꯗꯤ ꯀꯥꯎꯕ ꯀꯥꯎꯏꯅꯦ ꯍꯩꯃꯥ ꯄꯥꯕꯨꯡ ꯀꯥꯔꯣ ꯂꯥꯛꯑꯣ ꯏꯃꯥ ꯌꯥꯝꯕꯨꯡ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯄꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯣꯏ ꯀꯥꯈꯠꯄꯤꯔꯛꯑꯣ ꯁꯦ ꯏꯕꯦꯝꯃ ꯍꯌꯦꯡꯗꯤ ꯉꯟꯇꯥ ꯂꯥꯛꯎꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯃꯅꯨꯡꯗ ꯐꯝꯁꯦ ꯌꯥꯝꯕꯨꯡ ꯐꯝꯃꯨꯈꯤꯁꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯏꯃꯥꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯅꯅꯦ ꯆꯥꯛꯀꯧꯕ ꯍꯥꯏꯕ ꯂꯥꯛꯄꯒꯤ ꯍꯔꯥꯎꯕ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯕꯗꯣ ꯅꯤꯡꯁꯤꯡꯉꯛꯏꯗ
ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣꯁꯨ ꯃꯆꯟꯅꯨꯄꯤꯒꯤ ꯆꯥꯛꯀꯧꯕ ꯍꯥꯏꯔꯨꯅꯦꯅ ꯆꯠꯈ꯭ꯔꯤꯌꯦ 이베마 너코이네네 아시군바 누시크라바 산나비세 까이했는 앙나 짰거든니고 ꯍꯣꯏ ꯏꯃꯥ ꯑꯩꯕꯨ ꯕꯥꯕꯥ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯅꯆꯟꯅꯨꯄꯤꯗꯨ ꯃꯥꯟꯈ꯭ꯔꯦꯗ ꯒꯦꯠꯇꯒꯤ ꯃꯃꯥꯏ ꯂꯩꯔꯒ ꯀꯟꯅ ꯊꯧꯔ ꯆꯠꯈꯤꯕꯗꯨꯕꯨ 소이드나 떨어머니도 오 와로능주 통로바 따리 이베마 폰 동뜯어 ꯑꯁ ꯄꯥꯏꯗꯦꯅꯦ ꯀꯣꯟꯅ ꯇꯧꯔꯁꯦ ꯏꯃꯥ ꯂꯝꯕꯤꯗ ꯂꯩꯔꯝꯈꯤꯅꯤ ꯁꯣꯏꯗꯅ ꯆꯨꯝꯃꯝꯃꯅꯤ 이헤 와리데 까우까우 야모 아이사 알로루기게고 와리 ngak 사나비롱코 이베마 나마나 그리 레르무게 항이니 ꯑꯩꯅ ꯅꯍꯥꯟꯅ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯈ꯭ꯔꯕꯅꯦ ꯏꯃꯥꯗꯣ ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯈꯤꯕꯗꯣ ꯂꯩꯔꯝꯗ꯭ꯔꯗꯤ ꯑꯩ ꯆꯥꯛꯀꯧꯕ ꯂꯥꯛꯑꯣꯏꯅ ꯈꯔ ꯍꯥꯏꯕꯤꯌꯨꯀꯣ ꯍꯣꯏ 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 ꯅꯣꯏꯅꯕꯨ ꯍꯥꯏꯅꯖꯕ ꯂꯩꯔꯒꯗꯤ 까리노 뭐 하이리시나 ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯡꯁꯤꯅꯅꯦ ꯏꯁꯥꯁꯨ ꯉꯥꯏꯔꯦ ꯃꯤꯁꯥꯁꯨ ꯉꯥꯏꯔꯦ ꯑꯗꯨ ꯂꯩꯗ꯭ꯔꯗꯤ ꯑꯗꯥ ꯂꯩꯗ꯭ꯔꯗꯤꯅꯅꯦ ꯅꯤꯡꯉꯥꯏꯁꯤꯅ ꯁꯥꯂꯥꯛꯄꯤꯔꯣꯏꯗ꯭ꯔꯣ ꯑꯣ ꯂꯥꯛꯑꯗꯧꯅꯤ ꯏꯆꯟꯅꯨꯄꯤꯒꯤ ꯆꯥꯛꯀꯧꯕ ꯄꯥꯎ ꯑꯝꯇ ꯍꯥꯏꯔꯝꯒꯦ ꯇꯧꯅꯤ ꯁꯣꯝꯅ ꯃꯌꯥꯝ ꯉꯥꯏꯅꯔꯒ ꯂꯩ ꯑꯣ ꯂꯥꯛꯑꯗꯧꯅꯤ ꯂꯥꯛꯑꯗꯧꯅꯤ ꯊꯨꯖꯟꯕꯤꯔꯗꯤ ꯁꯥꯔ ꯍꯣꯏ ꯍꯣꯏ ꯊꯝꯖꯔꯦ ꯊꯝꯖꯔꯦ ꯌꯥꯝꯕꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯆꯥꯒ ꯊꯛꯑꯕꯣ ꯍꯣꯏꯅꯦ ꯌꯦꯡꯉꯨ ꯆꯥꯒꯁꯤ ꯏꯅꯦꯅ ꯂꯣꯜꯂ ꯄꯤꯊꯛꯑꯕꯅꯤ ꯍꯣꯏ ꯑꯩ ꯐꯤ ꯑꯝꯇ ꯍꯣꯡꯉꯛꯈꯤꯒꯦ ꯌꯥꯝꯕꯣ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯐꯤꯒꯗꯣ ꯀꯣꯟꯅ ꯍꯣꯡꯉꯣ ꯑꯩ ꯊꯦꯡꯉꯕꯅꯤ ꯑꯩꯁꯦ ꯑꯁꯣꯝꯗ ꯃꯤ ꯈꯔꯁꯨ ꯎꯅꯗꯣꯏ ꯉꯥꯏ ꯂꯩꯔꯕ ꯁꯦꯁꯦ ꯉꯟꯅ ꯂꯥꯛꯎꯀꯣ ꯎꯝ ꯍꯥꯏ ꯍꯥꯏ ꯁꯦ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯂꯧ ꯂꯥꯛꯑꯣ 이베마 라에 ꯍꯥ ꯅꯆꯟꯗꯤ ꯂꯥꯛꯍꯧꯔꯕ꯭ꯔꯣ ꯑꯩꯅ ꯑꯣꯏꯅ ꯂꯧꯕꯤꯔꯨꯈꯤ ꯇꯥꯔꯤꯌꯦ ꯆꯣ 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 세네 시오이네 일루네 시에는 게 또이러 일루노 싸나디에봐 세세세세 시오이네 일루세 비 바니키 싸나부스 강데 시오이러가디 바닉시가 비지가 마수지 싸나더라 바닉 피기 마수 싸나부스 카카 강젤루네 낭봐 세 시오이러디 싸나라더라 세 시애니시 싸나더라 시 3시 따라 이제 시 파질러로이드로 세 시다 할라도이러도 세네는 뭐 까이는 해는 뭐세 시시질루세 이하이 하이나데다 ꯇꯧꯗꯣꯏꯁꯤ ꯏꯃꯥ ꯐꯨꯠꯄ ꯐꯖꯒꯦꯔꯥ ꯊꯤꯒꯦꯔꯥ ꯄꯪꯆꯠꯇ ꯆꯠꯂꯒ ꯉꯁꯤꯅꯒ ꯁꯨꯃꯥꯏꯅ ꯆꯠꯇꯣꯏꯁꯦ ꯑꯁ ꯑꯩ ꯍꯩꯅꯗꯧ ꯃꯥꯟꯗ꯭ꯔꯦꯗ ꯏꯃꯥ 나탄다 각다 나띠에 닝원 분나먹나네 ngasi기 누미시부 chahi supa ngainaraise ꯑꯩꯈꯣꯏꯒꯤꯗꯤ ꯅꯤꯡꯉꯣꯜ ꯑꯃ ꯍꯥꯏꯕꯗꯨ ꯌꯥꯎꯖꯗ꯭ꯔꯕꯅꯤꯅ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕꯁꯦ ꯃꯇꯝ ꯀꯨꯏꯅ ꯐꯪꯍꯧꯗ꯭ꯔꯕꯅꯤ ꯅꯃꯥ ꯍꯣꯏ ꯅꯕꯨꯡ ꯍꯣꯏꯗꯣ ꯃꯆꯟ ꯃꯆꯥ ꯆꯥꯛꯀꯧꯖꯕꯒꯤ ꯅꯨꯡꯉꯥꯏꯖꯕꯗꯣ ꯄꯦꯟꯅ ꯐꯪꯍꯟꯒꯗꯕꯅꯤ ꯁꯦ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯗꯨꯗꯒ ꯂꯤꯞ ꯂꯧꯕ ꯌꯥꯖꯗꯅ ꯌꯥꯎꯖꯕ ꯐꯪꯉꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯗꯣꯏꯅꯣꯕꯁꯦ ꯏꯆꯥꯗꯨꯁꯨ ꯂꯥꯛꯇꯤ ꯂꯥꯛꯅꯤꯡꯉꯝꯗꯣꯏꯅꯤ ꯆꯩꯔꯥꯎꯕꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯅ ꯍꯥꯏꯔꯛꯄꯅꯤ 에헤 아목 뚝타가래네 세 릭시보 파자바 카라 와르카도리로 아마 신톡시라네 해 ꯌꯥꯔꯦꯗ
ꯆꯟ ꯅꯕꯨꯡ ꯂꯥꯛꯏꯅꯦ ꯆꯟ ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯁ ꯈꯨꯐꯖꯁꯤꯗꯤ ꯑꯗꯨꯅꯤꯗꯅ ꯀꯦꯔꯒ ꯂꯥꯛꯄ ꯇꯜꯂꯤꯒ ꯈꯣꯠꯂꯤꯒꯅ ꯂꯣꯟꯗꯅ ꯀꯌꯥ ꯐꯖꯔꯦꯗꯣ ꯑꯩꯅ ꯍꯥꯏꯖꯟꯕ꯭ꯔꯅꯦ ꯏꯅꯦ ꯐꯖꯗ꯭ꯔꯣ ꯆꯨꯝꯃꯤ ꯐꯖꯩ ꯌꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯈꯪꯗꯦ ꯑꯗꯨꯏꯁꯨ ꯁꯨꯝ ꯁꯦ ꯆꯠꯂꯨꯔꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯅꯦ ꯑꯃꯨꯛ ꯆꯧꯈꯤꯒꯦ ꯆꯠꯀꯗꯧꯔꯕꯣ ꯆꯠꯇꯧꯔꯦ ꯌꯥꯝ ꯐꯖꯩꯀꯣ ꯇꯨ ꯌꯥꯝꯕꯨꯡ ꯏꯕꯥꯏ 이바이는 로보 라이로 ꯅꯪꯗꯤ ꯑꯗꯨꯝ ꯊꯣꯛꯂꯛꯇ꯭ꯔꯦꯅꯦ ꯑꯧ 이바이 ꯑꯩ ꯆꯩꯔꯥꯎꯕꯗꯗꯤ ꯁꯣꯏꯗꯅ ꯊꯣꯛꯀꯅꯤꯗ ꯍꯣꯏ 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 ꯁꯣꯏꯗꯅ ꯊꯣꯛꯂꯛꯑꯗꯧꯕꯅꯤ ꯁꯣꯏꯗꯅ ꯊꯣꯛꯀꯅꯤ ꯁꯣꯏꯗꯅ ꯊꯣꯛꯂꯛꯑꯗꯧꯕꯅꯤ ꯌꯥꯝ ꯊꯥꯖꯩ ꯑꯩ ꯆꯩꯔꯥꯎꯕꯗꯗꯤ ꯁꯣꯏꯗꯅ ꯊꯣꯛꯀꯅꯤꯗ ꯌꯥꯔꯦ ꯊꯝꯃꯣ ꯍꯣꯔꯦꯟ ꯀꯣꯟꯅ ꯇꯧꯔꯛꯑꯣ ꯐꯔꯦ ꯍꯥꯎꯅ ꯆꯥꯊꯣꯛꯎꯔꯣ ꯍꯧꯏꯍꯦ ꯍꯥꯎꯇꯗꯤ ꯀꯩꯅꯣ ꯀꯨꯏꯔꯦꯅꯦ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯆꯥꯛ ꯏꯟꯖꯥꯡ ꯆꯥꯗꯕ ꯍꯥꯎꯕ꯭ꯔꯅꯦ ꯅꯃꯥꯒꯤꯁꯤꯕꯣ ꯍꯥꯎꯋꯦ ꯄꯥꯕꯨꯡ ꯆꯥꯎ ꯆꯥꯎ ꯑꯩꯈꯣꯏ ꯃꯥꯒꯤ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯁꯤꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨꯗꯤ ꯑꯩꯅ ꯁꯣꯏꯕꯒꯤ ꯍꯥꯎꯔꯤ ꯆꯥꯁꯜꯂꯨ ꯃꯊꯪꯗꯗꯤꯅꯦ 이슈 ꯅꯨꯡꯁꯤꯕ ꯑꯃ ꯌꯥꯎꯔꯛꯀꯗꯕꯅꯤ ꯍꯜꯂꯣ ꯅꯪ ꯊꯧꯔꯥꯡ ꯇꯧꯔꯝꯃꯣꯍꯦ ꯑꯩ ꯂꯥꯛꯑꯦ ꯑꯧ ꯂꯥꯛꯄꯤꯔꯣ ꯌꯥꯔꯅꯤꯌꯦ ꯆꯠꯁꯨ ꯉꯥꯏꯍꯥꯛ ꯀꯥꯔꯁꯦ ꯇ꯭ꯔꯥꯏ ꯇꯧꯍꯟꯒꯦ ꯃꯥꯁꯨ ꯌꯥꯎꯔꯛꯇꯣꯏꯔꯣ ꯑꯣ ꯌꯥꯎꯅꯤꯌꯦ ꯏꯁ ꯑꯗꯣꯝꯗ ꯑꯗꯨꯝ ꯂꯥꯛꯃꯤꯟꯅ ꯍꯣꯏ ꯐꯔꯦ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤꯒꯤ ꯀꯥꯔ ꯑꯃ ꯂꯩꯕꯤꯔꯤꯌꯦ ꯑꯗ ꯃꯥꯁꯨ ꯇ꯭ꯔꯥꯏ ꯇꯧꯕ ꯑꯣꯏꯅ ꯑꯩ ꯂꯧꯕ ꯂꯥꯛꯀꯦ ꯍꯥꯏꯔꯛꯏꯕ ꯑꯣ ꯈꯪꯗ꯭ꯔꯦꯗ ꯏꯕꯦꯝꯃ ꯇꯧꯔꯤꯁꯤ ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯈꯪꯗꯦꯅ ꯃꯤꯅ ꯅꯣꯛꯅꯗꯅꯅꯦ 이뱀마 ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯀꯨꯝ ꯑꯃꯒꯤ ꯑꯃꯨꯛꯈꯛꯇꯪ ꯆꯥꯛꯀꯧꯕꯁꯤꯗ ꯅꯃꯥꯗ ꯅꯪꯅ ꯂꯩꯍꯜꯂꯤꯕ ꯈꯨꯗꯣꯟ ꯄꯣꯠꯁꯤꯕꯨ ꯑꯩꯗꯤ ꯈꯪꯕꯗ ꯃꯉꯥꯏꯔꯤꯅꯦ ꯑꯗꯨꯅꯤꯅꯦ ꯏꯕꯦꯝꯃ ꯃꯤꯅ ꯑꯃꯨꯛ ꯅꯣꯛꯅꯗꯅ ꯏꯃꯥꯅ ꯃꯤꯅ ꯅꯣꯛꯅꯅꯤ ꯈꯜꯂꯤꯕ ꯄꯥꯕꯨꯡꯅ ꯏꯀꯥꯏꯔꯤꯗꯣ ꯑꯩꯈꯣꯏꯒꯤ ꯈꯔ ꯃꯈꯩ ꯁꯣꯏꯔꯕ ꯆꯠꯅꯕꯤꯁꯤꯅꯅꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯁꯦꯝꯖꯕ ꯑꯁꯣꯏꯕ ꯆꯠꯅꯕꯤꯁꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯁꯦꯝꯗꯣꯛꯇ꯭ꯔꯒꯗꯤ ꯁꯨꯝ ꯁꯣꯛꯆꯤꯜꯂꯛꯀꯗꯣꯏꯅꯤ ꯏꯆꯟꯒꯤ ꯌꯥꯝꯅꯃꯛ ꯃꯊꯧ ꯇꯥꯔꯕꯒꯤ ꯃꯕꯨꯡꯅꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯉꯝꯕꯒꯤ ꯀꯥꯔꯁꯤꯃ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯕꯅꯦ ꯃꯁꯤꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯒꯤꯁꯤꯁꯨꯅꯦ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯂꯨꯍꯣꯡꯕꯗ ꯏꯅꯥꯠꯀꯤ ꯆꯠꯅꯕꯤꯒꯤ ꯃꯊꯧ ꯇꯥꯕ ꯄꯣꯠꯆꯪ ꯑꯃꯈꯛ ꯏꯃꯥꯗ ꯆꯥꯛꯀꯧꯕꯁꯤꯒꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯍꯜꯂꯤꯁꯦ ꯁꯤ ꯃꯇꯥꯡ ꯌꯥꯝꯅ ꯆꯥꯔꯕꯅꯦ ꯅꯪꯒꯤꯗꯨꯁꯨ ꯆꯨꯝꯗꯕꯗꯤ ꯅꯠꯇꯦꯅꯦ ꯆꯪꯉꯛꯇ꯭ꯔꯁꯅꯨꯗ ꯀꯥꯏꯗꯦ ꯅꯣꯡꯃ ꯐꯖꯅ ꯍꯦꯛ ꯂꯥꯛꯃꯤꯟꯅꯔꯣ ꯌꯥꯝꯕꯨꯡꯅ ꯊꯧꯕꯤꯔꯛꯑꯣ ꯁꯤ 이코이봉아 세 야라봐 이모기 그돈디 시오인 비레바 ꯍꯣꯏꯅꯦ ꯑꯩꯁꯨ ꯁꯨꯝ ꯇ꯭ꯔꯥꯏ ꯇꯧꯕ ꯑꯣꯏꯅ ꯏꯅꯝꯃꯁꯨ ꯂꯧꯔꯁꯦꯅ ꯂꯥꯛꯑꯕꯅꯦꯐꯔꯦ ꯏꯃꯧꯅ ꯊꯧꯕꯗ ꯐꯅꯕꯨ ꯄꯛꯆꯅꯤꯅꯦ ꯁꯤꯗꯤ ꯈꯪꯗꯦ ꯏꯃꯥ ꯄꯛꯇꯣꯏꯔꯥ ꯄꯛꯑꯣꯏꯗꯣꯏꯔꯥ ꯏꯅꯝꯃ ꯀꯗꯥꯏ ꯁꯔꯄ꯭ꯔꯥꯏꯖꯇꯨ ꯌꯦꯡꯒꯦꯗꯅ ꯁꯟ ꯀꯌꯥꯒꯤꯅꯣ ꯀꯦꯖꯤꯗ ꯑꯣꯏꯅ ꯄꯤꯔꯛꯑꯝꯗꯅ ꯐꯖꯗ꯭ꯔꯥ ꯑꯁꯦꯡꯕꯩ ꯁꯤꯔꯅꯦ ꯌꯥꯝꯕꯣ ꯑꯩ ꯀꯥꯔꯁꯦ ꯂꯧꯒꯗꯕꯒ ꯇꯟꯖꯜꯂꯛꯑꯦꯗ ꯀꯩꯅꯣ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯃꯨꯛ ꯈꯟꯅꯔꯕꯣ ꯅꯠꯇꯦꯗ ꯑꯁꯦꯡꯕꯩꯅꯦ ꯆꯥꯛꯀꯧꯔꯤꯅꯦꯅ ꯇꯧꯔꯤꯁꯦ ꯍꯥꯟꯅ ꯅꯨꯡꯇꯤꯒꯤ ꯂꯥꯛꯄꯗꯨꯗꯒꯤ ꯊꯣꯏꯗꯣꯛꯄ ꯑꯍꯣꯡꯕꯁꯨ ꯀꯩꯝꯇ ꯐꯥꯎꯗꯦ ꯑꯩ ꯍꯌꯦꯡꯈꯩꯗꯤ ꯇꯉꯥꯏ ꯐꯗꯕ ꯃꯔꯝꯒꯤ ꯅꯠꯇꯅ ꯁꯨꯡꯂꯥꯛꯁꯨ ꯂꯥꯛꯆꯔꯔꯣꯏ ꯍꯣꯏ ꯅꯪꯅ ꯇꯣꯏꯅ ꯁꯨꯝ ꯂꯥꯛꯈꯤꯕꯒꯤ ꯑꯈꯟꯅꯅ ꯂꯥꯛꯄ ꯅꯨꯃꯤꯠ ꯑꯃꯒꯤ ꯃꯍꯥꯎꯗꯨꯗꯤ ꯀꯩꯁꯨ ꯐꯪꯉꯝꯃꯔꯣꯏ ꯑꯗꯨꯒꯤꯗꯤ ꯈꯪꯗ꯭ꯔꯦ
ꯑꯗꯨꯒ ꯈꯨꯗꯣꯜ ꯄꯣꯠꯀꯤ ꯃꯇꯥꯡꯁꯤꯗꯤ ꯃꯥꯒꯤ ꯈꯟꯖꯕ ꯉꯝꯖꯕ ꯍꯥꯏꯕꯗꯨꯅꯤꯗ ꯅꯅꯝꯃꯩ ꯐꯅꯦꯛ ꯄꯤꯔꯛꯑꯦꯅ ꯅꯪꯒꯤꯁꯨ ꯐꯅꯦꯛ ꯄꯤꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯅꯪꯒꯤ ꯀꯥꯔ ꯄꯤꯔꯦꯗꯅ ꯅꯅꯝꯃꯒꯤ ꯀꯥꯔ ꯂꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯁꯨ ꯂꯩꯇꯦ ꯅꯣꯏꯁꯨ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯝꯗ ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯒꯅꯨꯗ ꯏꯅꯝꯃꯅ ꯉꯁꯤ ꯊꯃꯣꯏꯗ ꯐꯥꯎꯔꯝꯒꯗꯕ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯐꯥꯎꯔꯝꯒꯗꯕꯗꯣ ꯑꯩꯁꯨ ꯏꯅꯝꯃ ꯍꯣꯏꯒꯤ ꯃꯇꯧꯁꯤꯡꯁꯤ ꯌꯦꯡꯂꯒ ꯍꯧꯖꯤꯛꯇ ꯐꯥꯎꯔꯛꯑꯦ ꯄꯨꯛꯅꯤꯡꯗ ꯌꯥꯝ ꯄꯦꯟꯖꯕ ꯑꯃꯁꯨ ꯐꯥꯎꯔꯛꯑꯦ ꯂꯥꯟꯕ꯭ꯔꯅꯦ ꯏꯅꯝꯃ ꯈꯪꯗꯦ ꯀꯃꯥꯏꯅ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯕ ꯇꯝꯐꯝ ꯈꯪꯗꯕ ꯄꯦꯟꯖꯕ ꯄꯨꯛꯅꯤꯡꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯌꯥꯝ ꯐꯖꯅ ꯐꯥꯎꯋꯦ ꯍꯣꯏꯗ ꯌꯥꯝ ꯂꯨꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯗ ꯏꯕꯦꯝꯃ ꯅꯪꯒꯤ ꯃꯊꯧ ꯇꯥꯕꯗꯨꯒꯤꯗꯃꯛ ꯅꯕꯨꯡꯅ ꯈꯜꯂꯤꯕꯁꯤꯁꯨ ꯅꯨꯡꯁꯤꯗ꯭ꯔꯣ ꯆꯠꯂꯦꯀꯣ ꯏꯅꯦ ꯍꯣꯏ ꯍꯣꯏ ꯆꯣ